ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯡꯒꯪ ꯅꯨꯄꯤ ꯆꯤꯟꯒꯟꯕꯤ ꯂꯥꯏꯖ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯏꯪ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯎꯁꯥ ꯑꯗꯨꯗ ꯂꯥꯏꯖ ꯅꯨꯄꯤ ꯅꯠꯇꯗꯧꯅ ꯐꯅꯦꯛ ꯑꯗꯨꯒ ꯀꯥꯈꯠꯇꯨꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩ ꯍꯦꯛꯄꯤꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯈꯠꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ "ꯏꯆꯦ ꯂꯥꯏꯖ, ꯑꯩꯒꯤꯗꯤ ꯆꯔꯣꯡ ꯑꯆꯧꯕ ꯍꯦꯛꯄꯤꯔꯛꯎꯀꯣ"꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ "ꯑꯩꯒꯤꯗꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯍꯦꯛꯄꯤꯌꯨꯀꯣ ꯆꯦ ꯂꯥꯏꯖ"꯫ ꯂꯥꯏꯖ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ "ꯍꯦ, ꯍꯦꯛꯀꯅꯤꯗꯤ ꯂꯣꯏ ꯍꯦꯛꯀꯅꯤ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯗꯅ, ꯀꯣꯛꯀ ꯉꯥꯎꯏꯃꯦ, ꯄꯦꯄꯦꯠ ꯃꯆꯥꯗꯣꯅ ꯄꯦꯄꯥ ꯄꯦꯄꯥ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯛꯏ꯫ "ꯂꯥꯏꯖ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅꯦ, ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯒ ꯁꯤꯠꯂꯔꯣꯏ, ꯂꯧꯕꯤꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ"꯫ ꯂꯥꯏꯖ ꯁꯧꯔꯥꯡꯅꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ "ꯇꯠ! ꯄꯥꯈꯪ ꯑꯃꯨꯕ ꯁꯥ, ꯀꯨꯆꯨꯅ ꯃꯩꯇꯥꯟꯗꯧꯅ ꯃꯨꯔꯒ ꯀꯅꯥꯏ ꯅꯨꯄꯤꯅ ꯌꯥꯕꯤꯗꯣꯏꯕ? ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯑꯩꯉꯣꯟꯗ ꯂꯛꯅꯐꯝ ꯑꯣꯏꯔꯒ ꯂꯩꯔꯤꯗꯣ ꯀꯥꯟꯅꯔꯣꯏꯀꯣ"꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ "ꯑꯣ, ꯑꯗꯨꯗꯤ ꯉꯧꯔꯣꯛ ꯉꯧꯔꯣꯛ ꯉꯧꯕ, ꯔꯥꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯆꯝꯐꯨꯠ ꯃꯥꯟꯕꯁꯤꯡ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯈꯣꯏꯗꯥꯖꯩꯁꯦ꯫ ꯏꯕꯦꯝꯃ ꯁꯦ, ꯑꯩꯈꯣꯏꯒꯨꯝꯕ ꯁꯑꯣꯡ ꯁꯕꯥꯟ ꯁꯥꯃꯨꯗꯧꯅ ꯐꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯨꯇꯛ ꯇꯧꯕ, ꯔꯥꯁꯤ ꯆꯗꯨꯝ ꯆꯗꯨꯝ ꯌꯥꯎꯕꯁꯤꯅꯤꯅꯦ ꯂꯩꯁꯥꯕꯤꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯅꯔꯤꯁꯦ"꯫ ꯂꯥꯏꯖ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯥꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯑꯣꯟꯈꯠꯂꯒ "ꯑꯣꯗꯣꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤꯗꯨꯕꯨ ꯅꯨꯄꯤꯅ ꯄꯥꯝꯕꯩꯔꯣ, ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯑꯊꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯗꯅ ꯋꯥꯟꯊꯔꯤꯖꯥꯠꯂꯣ"꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ "ꯑꯣ ꯂꯩꯖꯍꯧꯔꯣ ꯂꯩꯖꯍꯧꯔꯣ, ꯑꯉꯥꯡꯖꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯦꯛꯂꯒ ꯊꯥꯗꯔꯛꯏ꯫ ꯁꯣꯝꯗꯅ ꯂꯝꯕꯤꯗꯅꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯝꯖꯤꯡꯕꯗꯣ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ "ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ"꯫ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯃꯥꯟꯅꯕ ꯈꯥꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯍꯣ, ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯌꯦ ꯁꯅꯥ ꯏꯕꯨꯡꯉꯣ, ꯑꯣꯏꯒꯗꯕ ꯇꯧꯑꯣ, ꯊꯕꯛ ꯄꯥꯡꯊꯣꯛꯑꯣ"꯫ ꯂꯝꯖꯤꯡꯕꯅ ꯃꯌꯥ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ "ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯇꯣꯟꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ"꯫ ꯈꯥꯕꯅ ꯅꯣꯛꯂꯒ "ꯃꯃꯥ ꯑꯇꯣꯝꯕꯤ ꯀꯌꯥ ꯀꯌꯥꯅꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄ, ꯑꯐꯕꯁꯨ ꯌꯥꯎꯏ, ꯑꯄꯣꯛꯇꯕ ꯃꯆꯥꯗꯣ ꯅꯨꯡꯁꯤꯅ ꯃꯆꯥꯗꯧꯅ ꯇꯧꯕꯁꯨ ꯌꯥꯎꯏ, ꯑꯗꯣ ꯑꯅꯝꯕꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯅ ꯍꯦꯜꯂꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤꯗꯨꯅ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣ, ꯇꯧꯁꯤꯟꯅꯕ ꯑꯃꯗꯤ ꯐꯖꯅ ꯍꯩ꯫ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯗꯅ ꯀꯌꯥꯗ ꯑꯐꯕ ꯃꯥꯜꯂꯤꯕꯅꯣ, ꯑꯗꯨꯒ ꯃꯅꯤꯡꯗ ꯇꯩꯔꯤꯕ ꯍꯨ ꯑꯗꯨꯗꯤ ꯍꯣꯏꯃ, ꯍꯥꯏꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯃꯥꯡꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯂꯕ ꯃꯤꯗꯨꯅ ꯑꯐꯕꯒ ꯁꯥꯔꯛꯄꯗꯣ, ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯍꯦꯛ ꯀꯥꯏꯔꯦ, ꯋꯥ ꯂꯣꯏꯔꯦ"꯫ ꯂꯝꯖꯤꯡꯕꯅ "ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ, ꯇꯥꯅꯤꯡꯗꯕꯅ, ꯅꯥꯀꯣꯡꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤꯀꯣ, ꯀꯣꯛꯀꯁꯦ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯇꯠꯂꯒ ꯋꯥꯟꯊꯔꯒ ꯂꯩꯅꯤꯡꯂꯤꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯣꯈꯥꯗ ꯊꯧꯙꯔꯒ ꯄꯨꯂꯞ ꯑꯣꯟꯊꯔꯒ ꯋꯥꯟꯊꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯥ, ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯥꯏꯔꯝꯂꯦꯟꯗ ꯊꯦꯡꯅꯔꯁꯦ ꯍꯥꯏꯕ꯭ꯔꯕ"꯫ ꯂꯝꯖꯤꯡꯕꯅ ꯅꯣꯛꯂꯒ "ꯏꯁ, ꯁꯛꯇꯥꯗꯨꯒ ꯅꯪꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯕ ꯐꯪꯈꯤꯗ꯭ꯔꯣ, ꯅꯣꯔꯣꯛꯇ ꯈꯪꯉꯦꯗꯅ, ꯅꯪꯗꯤ ꯃꯗꯨꯅ ꯆꯥꯅꯅꯤ꯫ ꯅꯨꯄꯤ ꯈꯨꯆꯣꯞꯇꯨꯒ ꯏꯃꯥ ꯏꯄꯦꯝꯃ, ꯅꯣꯡꯃꯗꯕꯨ ꯅꯨꯄꯤ 5 ꯎꯅꯕ ꯉꯝꯃꯤꯅꯦ, ꯑꯗꯨꯁꯨ ꯑꯩꯒꯤ ꯊꯕꯛ ꯆꯠꯄ ꯂꯝ ꯈꯨꯗꯤꯡꯒꯤ, ꯅꯠꯇꯦꯅꯦ ꯀꯃꯥꯏꯅꯕꯨ ꯁꯤꯟꯅꯕꯅꯣ"꯫ ꯈꯥꯕ ꯅꯣꯛꯂꯒ "ꯑꯗꯨꯅꯕꯨ ꯈꯥꯕ ꯀꯧꯔꯤꯁꯤꯅꯤ. ꯑꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯁꯨ ꯑꯩ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯈꯤꯗꯦ, ꯑꯗꯨꯅ ꯀꯩꯒꯤ ꯅꯣꯔꯣꯛ ꯆꯠꯇꯣꯏꯕ? ꯅꯪꯅꯦ ꯆꯠꯇꯣꯏꯗꯤ, ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯕꯒꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯗꯤ ꯄꯔꯦꯡ ꯂꯦꯞꯂꯒ ꯂꯩꯔꯗꯨ ꯐꯥꯎꯕꯗ ꯑꯃꯠꯇ ꯍꯦꯛ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯕ. ꯑꯩꯒꯤ ꯑꯣꯏꯗꯤꯅꯦ, ꯅꯣꯡꯃꯗ ꯐꯅꯌꯥꯝ ꯀꯣꯏꯅꯤꯍꯦ. ꯁꯛꯇ ꯅꯪꯅ ꯈꯔ ꯍꯦꯟꯈꯤꯕꯁꯤꯗꯅꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ. ꯍꯦ ꯁꯛ, ꯈꯗꯥꯡꯗꯨ ꯀꯦꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯦꯞꯍꯧꯔꯣ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯅꯨꯡꯁꯤꯠ ꯐꯨꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯂꯥꯛꯇꯛꯅ ꯂꯥꯏꯖꯅ ꯑꯉꯥꯡꯒ ꯄꯨꯟꯅ ꯂꯩ ꯍꯦꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯑꯗꯨ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ, ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯒ ꯃꯊꯧ ꯂꯩꯇꯗꯨꯅ ꯎꯗ ꯀꯥꯔꯒ ꯂꯩ ꯍꯦꯛꯏ, ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯅ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯑꯗꯨ ꯐꯠ ꯍꯥꯏꯖꯤꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯝꯃꯤ. ꯈꯥꯕꯅ "ꯁꯅꯥꯏꯕꯨꯡꯉꯣ, ꯑꯁꯤ ꯎꯀꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯀꯔꯤ ꯈꯨꯐꯖꯅꯣ, ꯀꯦꯗꯅ ꯐꯖꯕꯤ ꯍꯥꯏꯗꯣ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ. ꯑꯩ
ꯃꯁꯤꯗ ꯑꯣꯏꯅ ꯇꯥꯔꯁꯤꯔ ꯈꯪꯗꯦꯅꯤ ꯊꯃꯣꯏꯁꯦ ꯗꯣꯟ ꯊꯤꯜꯂꯦ ꯋꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯂꯒ ꯃꯃꯤꯡ ꯑꯝꯇꯪ ꯍꯪꯉꯨꯒꯦ ꯌꯥꯕ꯭ꯔꯣ ꯂꯝꯖꯤꯡꯕ ꯈꯣꯜ ꯋꯥꯡꯂꯞꯅ ꯈꯥꯕ ꯅꯪꯅ ꯈꯅꯥꯎ ꯐꯨꯝꯕ ꯂꯣꯏꯅ ꯈꯥꯍꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯀꯅꯨ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯒꯦ ꯂꯥꯡꯒꯣꯜ ꯂꯩꯔꯝꯃꯁꯨ ꯑꯗꯨꯝ ꯊꯧꯖꯤꯜꯂꯒꯦ ꯑꯁ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯈꯤꯒꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯖꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯎꯔꯨꯕꯗ ꯍꯔꯥꯎꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯒ ꯑꯌꯥ ꯑꯁꯨꯛ ꯐꯖꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯁꯣꯏꯗꯅ ꯇꯣꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯩꯒꯤ ꯑꯁꯥꯁꯤꯕꯨ ꯊꯨꯡꯕꯨ ꯊꯨꯡꯈꯤꯗ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯁꯅꯥꯔꯩꯅ ꯏꯕꯦꯝꯃ ꯑꯩꯅ ꯅꯪ ꯊꯤꯕꯗ ꯁꯥꯠꯂꯦ ꯂꯥꯏꯖ ꯈꯪꯂꯗꯨꯅ ꯀꯩꯅꯣ ꯑꯗꯨ ꯐꯖꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯈꯪꯉꯤꯅꯦ ꯑꯦ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯀꯥꯅꯅꯕ ꯈꯔ ꯉꯟꯅ ꯉꯥ ꯐꯥꯔꯒ ꯌꯣꯜꯂꯨꯁꯤ ꯁꯦꯜ ꯇꯥꯜꯂꯨꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯂꯥꯏꯖ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯗꯨꯅ ꯑꯌꯥ ꯑꯁ ꯁꯅꯥꯔꯦ ꯁꯥꯎꯔꯅꯨ ꯑꯩꯗꯤ ꯄꯨꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯑꯕꯣꯛꯀꯤ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯁꯟ ꯍꯣꯏꯕ ꯊꯣꯔꯛꯄꯅꯦꯕ ꯑꯗ ꯑꯉꯥꯡꯁꯤꯡꯗꯣ ꯊꯦꯡꯅꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎꯔꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯉꯥ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯔꯦꯜꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯈꯥꯕꯗꯨ ꯂꯝꯖꯤꯡꯕꯒꯤ ꯉꯥ ꯂꯣꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯥ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯁꯤ ꯇꯥꯗ ꯍꯟꯗꯛ ꯃꯔꯛ ꯉꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯩ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯑꯍꯜ ꯆꯥꯎꯕꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯈꯪꯗꯦꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤꯡ ꯑꯃ ꯏꯍꯟ ꯍꯟꯊꯩ ꯃꯄꯤꯁꯤꯡꯁꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯒ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁꯦꯟꯅꯔꯤꯕꯁꯦ ꯏꯇꯣꯟꯇ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯂꯝꯖꯤꯡꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯎꯕꯒꯤ ꯃꯉꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯨꯔꯥꯟꯕꯅ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯑꯇꯣꯞꯄꯗ ꯃꯔꯥꯜꯁꯤꯒꯤ ꯈꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯉꯥꯒꯤ ꯂꯣꯏꯁꯪ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯦꯟꯅꯧ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯊꯥꯒꯤ ꯇꯣꯂꯣꯞꯁꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯉꯁꯤꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯑꯩ ꯈꯔ ꯋꯥꯔꯣꯏ ꯇꯥꯗ ꯑꯩꯅ ꯅꯐꯝꯗ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯇꯧꯕꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯝꯖꯤꯡꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯅꯪꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯗ ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯍꯣꯏ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥ ꯈꯔ ꯍꯨꯗꯨꯅ ꯑꯇꯣꯞꯄꯗ ꯌꯣꯟꯊꯣꯛꯂꯒ ꯂꯣꯟꯅ ꯁꯦꯜ ꯈꯔ ꯇꯥꯜꯂꯨꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯕꯨꯡꯉꯣ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯥꯒꯤ ꯋꯥꯠꯇꯅꯕ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯄꯤꯅꯕ ꯆꯥꯡꯗꯒꯤ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯦꯟꯒꯠꯂꯒ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯄꯤꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯃꯣꯠꯄ ꯊꯕꯛ ꯇꯧꯔꯝꯕꯁꯤꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯊ꯭ꯋꯥꯏꯗꯣ ꯃꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯑꯩꯁꯦ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯥꯎꯕꯗ ꯈꯨꯗꯨꯝꯅ ꯊꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯥꯕꯅ ꯈꯥꯝꯂꯒ ꯂꯝꯖꯤꯡꯕ ꯑꯝꯇ ꯇꯞꯊꯈꯣ ꯇꯥꯗꯅ ꯀꯔꯤꯒꯤꯗꯃꯛ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯈꯪꯈꯤꯁꯤ ꯃꯔꯝ ꯆꯥꯔꯕꯗꯤ ꯈꯨꯇꯨꯝꯗ ꯅꯠꯇꯦ ꯄꯥꯡ ꯇꯤꯡꯂꯒ ꯅꯨꯡꯁꯥꯗ ꯐꯧꯁꯤ ꯈꯨꯠ ꯍꯥꯟꯅ ꯊꯥꯒꯅꯨ ꯂꯝꯖꯤꯡꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯥꯟꯕ ꯌꯥꯔꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯐꯔꯤꯈꯩ ꯐꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯑꯔꯣꯠꯄ ꯆꯠꯄ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯤ ꯄꯦꯟꯗꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯒ ꯃꯔꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯗ ꯆꯥꯎꯕ ꯀꯞꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯁꯦꯜꯗ ꯉꯥꯎꯈꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯏꯕꯨꯡꯉꯣ ꯅꯐꯝꯗ ꯍꯥꯏꯒꯗꯕꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯨꯡ ꯈꯠꯅꯕꯒꯤ ꯃꯇꯥꯡ ꯊꯣꯛꯄꯅ ꯑꯩ ꯆꯤꯟ ꯀꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯗꯤ ꯁꯅꯥꯅꯤ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯒꯤꯗꯤ ꯃꯅꯤꯅꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯈꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯒꯤ ꯂꯣꯏꯁꯪ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯈꯔ ꯉꯥ ꯍꯨꯔꯥꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯔ ꯌꯣꯟꯊꯣꯛꯈꯤ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯟꯕ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯊꯥꯖꯧ ꯇꯁꯦꯡꯅ ꯑꯩ ꯇꯧꯅꯤꯡꯗꯨꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯇꯧꯈꯤꯕꯅꯤ
ꯏꯕꯨꯡꯉꯣꯗꯤ ꯐꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯅꯠꯇꯅ ꯂꯝꯕꯤ ꯂꯩꯈꯤꯗꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯉꯁꯤꯗꯤ ꯃꯇꯝ ꯁꯨꯔꯦ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯂꯝꯖꯤꯡꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯕ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯊꯦꯝꯖꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯍꯩꯖꯗꯕꯅꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯆꯥꯎꯕꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯄ ꯍꯧꯏ ꯆꯥꯎꯕ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯁꯨ ꯂꯝꯖꯤꯡꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯖꯤꯡꯕꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯗꯥꯗꯥ ꯃꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯑꯩ ꯇꯁꯦꯡꯅ ꯍꯨꯔꯥꯜ ꯂꯣꯅꯥꯗ ꯊꯕꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯃꯊꯪꯗꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯈꯠꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯇꯥꯗꯅ ꯄꯥꯝꯕ ꯊꯕꯛꯇꯣ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯝꯗꯅ ꯇꯧꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯈꯥꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇꯤ ꯁꯞꯇ꯭ꯔꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯗꯥꯗꯥ ꯁꯦ ꯍꯧꯒꯠꯄꯤꯔꯣ ꯃꯇꯨꯡꯗꯗꯤꯅꯦ ꯋꯥ ꯇꯥꯟꯅꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯝꯂꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯖꯣꯝ ꯅꯤꯡꯊꯧꯁꯦ ꯃꯁꯤꯅ ꯁꯣꯏꯗꯅ ꯂꯥꯟꯕꯤꯈ꯭ꯔꯅꯤ ꯆꯥꯎꯕ ꯅꯣꯛꯂꯒ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯅ ꯂꯥꯟꯕꯅꯤꯅꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯇꯥꯗ ꯀꯩꯁꯨ ꯁꯥꯎꯗꯦ ꯏꯕꯨꯡꯉꯣ ꯂꯝꯖꯤꯡꯕꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ ꯈꯥꯕꯅ ꯁꯨꯒꯠꯂꯒ ꯑꯁꯤꯕꯨ ꯏꯁꯣꯔ ꯑꯣꯏꯅ ꯂꯥꯠꯇꯣꯏꯕ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯕꯁꯦ ꯁꯧꯔꯥꯁꯦ ꯁꯣꯝꯗꯅ ꯂꯝꯖꯤꯡꯕꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯦ ꯉꯥꯒꯤ ꯂꯣꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯒ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯍꯩꯅꯧ ꯍꯦꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯑꯣꯏ ꯀꯩꯅꯣ ꯑꯗꯨꯗ ꯇꯧꯔꯤꯗꯣ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯑꯃꯗꯤ ꯁꯅꯥꯔꯩꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯁꯅꯥꯔꯩꯅ ꯄꯥꯈꯠꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯂꯥꯏꯖ ꯀꯅꯥꯅꯣ ꯁꯤꯕꯣ ꯋꯥꯡꯒ ꯆꯥꯎꯔꯗꯅ ꯀꯤꯖꯩꯌꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯃꯁꯛꯁꯦ ꯂꯥꯏꯖꯗꯤ ꯊꯧꯁꯥꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯨꯟꯅꯒ ꯌꯦꯡꯂꯒ ꯑꯌꯥ ꯑꯁꯤꯗꯤ ꯑꯅꯧꯕ ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥ ꯃꯥꯜꯂꯤ ꯐꯤꯖꯣꯜꯒꯁꯤꯅ ꯇꯅꯥꯞꯇꯅ ꯃꯁꯥꯒꯁꯤꯅ ꯄꯨꯔꯥ ꯈꯨꯐꯖꯁꯦ ꯃꯁꯛꯁꯤꯁꯨ ꯅꯩꯔꯤꯅꯦꯍꯦ ꯌꯦꯡꯕꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯁꯅꯥꯔꯩꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅꯍꯜꯂꯒ ꯇꯟꯖꯥꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯏꯔꯥꯡꯅꯣ ꯆꯤꯟꯊꯤꯔꯛꯎꯔ ꯅꯪ ꯅꯈꯧꯔꯤꯗꯣ ꯄꯥꯏꯔꯒ ꯃꯦꯜꯂꯛꯎꯔꯕ ꯂꯥꯟ ꯆꯦꯜꯂꯣ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯩꯌꯦꯅ ꯅꯪ ꯕꯣꯝ ꯃꯔꯛꯇ ꯂꯩꯗꯣꯏꯔꯕ ꯑꯁ ꯀꯩꯅꯣ ꯅꯈꯨꯠꯅꯤꯅ ꯅꯥꯏ ꯀꯣꯛꯄꯨ ꯆꯤꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯝꯖꯤꯡꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯑꯣꯏ ꯅꯣꯏꯅꯦ ꯍꯥꯠꯇꯣꯛꯎꯔꯣ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯂꯣꯏꯁꯪꯁꯤꯗꯒꯤ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯗꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯔꯩ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯄꯥꯈꯠꯅ ꯏꯕꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯂꯥꯏꯖꯅ ꯊꯧꯁꯥꯗꯅ ꯂꯝꯖꯤꯡꯕꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯏꯁꯤꯁ ꯁꯍꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯦ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯪꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯕ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯤꯒꯗ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯂꯥꯏꯖꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯈꯥꯕ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯑꯣ ꯃꯁꯤ ꯅꯨꯄꯤꯁꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯉꯣꯟꯗ ꯃꯄꯥꯅ ꯐꯥꯎꯕꯗ ꯋꯥ ꯍꯪꯒꯠꯂꯒ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯝꯗꯧꯗꯣꯔꯤ ꯑꯩꯕꯨ ꯆꯦꯜꯍꯧꯔꯁꯤꯔꯅꯦ ꯂꯥꯏꯖ ꯃꯈꯨꯠꯀꯁꯨ ꯁꯤꯡꯂꯒ ꯑꯣꯏ ꯅꯨꯄꯥ ꯅꯁꯛꯁꯨ ꯐꯖꯩ ꯑꯗꯣ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯌꯥꯝ ꯍꯥꯎꯇꯦꯍꯦ ꯑꯩꯈꯣꯏꯕꯨ ꯍꯩꯅꯧꯗꯤ ꯌꯥꯝ ꯆꯣꯞꯄꯤꯗ ꯍꯜꯂꯛꯀꯅꯨ ꯅꯍꯥꯟ ꯃꯈꯩꯗꯤꯅꯦ ꯀꯀꯥ ꯆꯥꯎꯕꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯦꯛꯍꯜꯂꯤ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯖꯥꯎ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯑꯗꯨꯃꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯍꯥ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯂꯛꯅꯒꯦ ꯈꯟꯅ ꯌꯥꯅꯤ ꯈꯟꯅ ꯂꯛꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯄꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯇꯤꯟ ꯑꯗꯨ ꯈꯨꯠ ꯌꯣꯠꯊꯔꯒ ꯇꯞꯅ ꯃꯈꯨꯠꯇꯨ ꯍꯩꯅꯧꯔꯣꯝꯗ ꯊꯤꯜꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ ꯑꯗꯣ ꯍꯩꯅꯧꯁꯦ ꯅꯣꯏꯒꯤꯗ ꯄꯥꯝꯕꯤꯁꯦ ꯄꯥꯜꯂꯁꯨ ꯃꯁꯥꯁꯤꯗꯤ ꯑꯩꯈꯣই ꯄꯥꯠꯂꯣꯝꯗ ꯍꯥꯏꯊꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗ ꯍꯥꯏꯊꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯗ꯭ꯔꯣ ꯂꯝꯖꯤꯡꯕ ꯍꯥꯏꯐꯦꯠꯇꯪ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯂꯒ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯥꯏꯖꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕ ꯐꯠ ꯂꯥꯎꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯅꯪꯇꯅꯤꯍꯦ ꯏꯕꯣ ꯑꯗꯣ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯅꯠꯇꯦ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯂꯥꯏꯖ ꯀꯧꯏ ꯑꯗꯣ ꯗꯗꯥꯒꯤꯗꯤ ꯈꯥꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ
ꯑꯁ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯗꯗꯥ ꯀꯧꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯄꯪꯍꯥꯗ ꯍꯔꯥꯎꯏꯗ ꯇꯧꯔꯤꯁꯦ ꯍꯩꯃ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯗꯣ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯊꯥꯡꯒ ꯄꯥꯏꯔꯝꯃꯗꯤꯅꯦ ꯌꯥꯟꯖꯜꯂꯛꯇꯧꯕ ꯃꯥꯜꯂꯦ ꯃꯇꯨꯡꯗꯗꯤ ꯃꯥꯟꯅꯔꯨꯅꯨꯀꯣ ꯃꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁꯦ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯈꯥꯝꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯝꯖꯤꯡꯕꯅ ꯈꯥꯕ ꯅꯪ ꯉꯁꯤ ꯆꯔꯥ ꯍꯦꯟꯕ ꯄꯥꯝꯕ꯭ꯔꯣ ꯑꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ ꯈꯥꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯂꯥꯛꯆꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣ ꯂꯩꯁꯥꯕꯤ ꯑꯅꯤ ꯃꯊꯪ ꯂꯥꯛꯄꯗꯁꯨ ꯊꯦꯡꯅꯁꯤꯀꯣ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯑꯗꯣ ꯍꯩꯅꯧꯁꯦ ꯂꯣꯏ ꯆꯥꯊꯣꯛ ꯑꯩꯅ ꯌꯥꯏꯀꯣ ꯃꯄꯨꯅ ꯌꯥꯗ꯭ꯔꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯗꯨ ꯂꯝꯖꯤꯡꯕꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤ ꯅꯨꯄꯥꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯎꯖꯔꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯑꯩꯗꯤ ꯍꯩꯅꯧ ꯆꯥꯅꯤꯡꯂꯨꯕ꯭ꯔꯕꯨꯅꯦ ꯊꯋꯥꯏ ꯃꯥꯡꯂꯨꯗ꯭ꯔ ꯁꯤꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯑꯐꯥꯎ ꯁꯥꯕꯩ ꯋꯥꯅꯤ ꯅꯨꯄꯤꯅ ꯐꯥꯎꯗꯅ ꯅꯨꯄꯥ ꯁꯥꯊꯤꯕꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯎꯕ ꯉꯝꯒꯅꯤ ꯃꯤꯍꯨꯟꯒꯁꯦ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯤ ꯈꯣꯡꯒꯁꯦ ꯆꯦꯡ ꯈꯩꯕꯗꯧꯅ ꯅꯤꯛꯂꯤꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯁꯥꯏ ꯂꯋꯥꯏ ꯃꯆꯥꯗꯕꯨ ꯅꯪꯅ ꯄꯦꯄꯥ ꯄꯦꯄꯥ ꯉꯝꯖꯕꯩ ꯋꯥꯅꯤ ꯃꯤ ꯑꯥ ꯁꯍꯔ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯅꯗꯦ ꯍꯥꯏꯅꯔꯤꯅꯤ ꯅꯪꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦ ꯂꯥꯏꯖꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯈꯨꯟꯀꯠꯂꯒ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯍꯩꯅꯧꯁꯤꯃꯗꯤ ꯆꯥꯕ ꯐꯪꯍꯧꯔꯦꯗꯅ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯃꯦꯠꯂ ꯆꯥꯎꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯝꯖꯤꯡꯕꯗꯨ ꯏꯁꯧ ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯊꯛꯇ ꯆꯤꯟꯒꯨꯝꯕꯁꯨ ꯁꯥꯏ ꯃꯤꯔꯩ ꯀꯥꯏꯁꯤꯗ ꯑꯣꯏꯔꯝꯕꯒꯤ ꯃꯥ ꯂꯦꯝꯅ ꯊꯥꯕꯤꯔꯕꯅꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯗꯣ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯖꯔꯤꯕ ꯃꯗꯨ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯀꯥꯔꯒ ꯑꯉꯥꯡꯁꯤꯡꯒ ꯂꯩꯃꯤꯟꯅꯍꯧꯕꯗꯣ ꯂꯝꯖꯤꯡꯕ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯈꯪꯉꯣꯏ ꯑꯣꯏꯔꯛꯇꯨꯅ ꯃꯆꯤꯟ ꯆꯤꯡꯂꯛ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯝꯗꯦ ꯃꯤꯒꯤ ꯂꯝꯗ ꯊꯥꯕ ꯍꯩꯅꯧꯗꯨꯕꯨ ꯃꯣꯏꯗ ꯃꯁꯥ ꯅꯥꯟꯊꯔꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛ ꯃꯔꯩ ꯇꯧꯕ ꯉꯝꯃꯤ ꯑꯗꯨ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯥꯒꯨꯝꯕ ꯅꯪꯉꯣꯟꯗ ꯍꯪꯒꯠꯅ ꯉꯥꯡꯕꯤ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯐꯖꯕꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯏꯃꯥꯇꯣꯟꯒ ꯆꯥꯏꯅꯕꯗ ꯂꯦꯝꯅ ꯃꯥꯡꯗꯅꯕ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯗꯤꯅꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯀꯩꯅꯣ ꯑꯩꯗꯤ ꯂꯥꯏꯖꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯈꯤꯗꯦꯅ ꯑꯦ ꯂꯥꯏꯖꯗꯤ ꯀꯅꯥ ꯑꯣ ꯍꯩꯅꯧ ꯍꯨꯔꯥꯟꯕꯤꯗꯣ ꯏꯁ ꯃꯁꯛꯇꯨꯒ ꯂꯥꯏꯖ ꯀꯥꯏꯅ ꯑꯣꯟꯊꯣꯛ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯆꯤꯔꯥꯡ ꯀꯣꯛꯆꯥꯎꯕꯤ ꯊꯣꯜꯂꯗꯤ ꯄꯛꯀꯗꯕꯅꯤ ꯏꯪ ꯇꯞꯁꯨ ꯇꯞꯇꯅ ꯂꯥꯏꯖ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯂꯝꯖꯤꯡꯕꯁꯤꯁꯨ ꯁꯅꯥ ꯏꯕꯨꯡꯉꯣꯗ ꯊꯣꯟꯕꯗ ꯆꯥꯅꯤ ꯆꯥꯟꯅꯈꯤꯗ꯭ꯔꯦꯍꯦ ꯃꯩꯖꯥꯎꯒꯨꯝꯕ ꯖꯣꯝ ꯅꯤꯡꯊꯧꯒꯨꯝꯕ ꯀꯪꯁꯥꯒꯨꯝꯕ ꯊꯣꯜꯂꯗꯤ ꯌꯥꯝ ꯊꯤ ꯆꯥꯟꯅꯒꯗꯕꯅꯤ ꯈꯥꯕ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏ ꯁꯤꯅꯤ ꯅꯪꯁꯦ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯒ ꯁꯨꯝ ꯀꯣꯏꯅꯗꯅ ꯂꯣꯏꯅꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯧꯒꯜꯂꯣꯟ ꯋꯥꯠꯂꯛꯑꯦꯀꯣ ꯀꯩꯅꯣ ꯑꯩꯕꯨ ꯅꯪꯒꯤ ミꯅꯥꯏꯅꯦ ꯍꯥꯏꯗꯅ ꯃꯤꯅꯥꯏꯒꯨꯝꯅ ꯑꯗꯨꯝ ꯅꯣꯟꯖꯔꯒ ꯂꯩꯌꯣ ꯍꯥꯏꯔꯣ ꯂꯝꯖꯤꯡꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯂꯒ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯟꯅ ꯍꯠꯂꯒ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅꯅꯦ ꯂꯣꯈꯥꯁꯤꯗ ꯏꯟꯊꯔꯝꯃꯅꯤ ꯑꯁ ꯃꯍꯥꯄꯥꯄꯤꯁꯤꯗꯤ ꯅꯥꯏꯍꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕꯗ ꯂꯝꯖꯤꯡꯕꯒꯤ ꯃꯃꯥꯇꯣꯟ ꯕꯤꯅꯥꯅ ꯃꯈꯣꯏ ꯄꯥꯕꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯁꯤꯒꯦ ꯂꯝꯖꯤꯡꯕꯒꯤ ꯃꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥ ꯅꯪꯕꯨ ꯅꯃꯧ ꯌꯥꯝꯅ ꯄꯥꯝꯂꯕ꯭ꯔꯅꯦ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯦ ꯃꯥꯒꯤ ꯑꯋꯥꯠꯄꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯁꯛꯀꯥꯁꯨꯅꯦ ꯙꯃꯥꯗ ꯐꯖꯈ꯭ꯔꯕ ꯏꯪꯁꯨ ꯇꯞꯆꯩ ꯏꯃꯧ ꯑꯣꯏꯕꯗꯅꯦ ꯅꯣꯞꯄꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯣꯅꯨꯡꯒꯨꯝꯃꯤ ꯃꯈꯣꯏꯒ ꯁꯪꯒ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯍꯥꯏ ꯃꯃꯥ ꯐꯖꯕꯤ ꯍꯟꯖꯪꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯐꯖꯕꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦ ꯕꯤꯅꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯆꯤꯡꯂꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯍꯨ ꯍꯥꯠꯂꯒ ꯍꯦꯛ ꯄꯤꯖꯕ ꯊꯥꯗꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯀꯦ ꯈꯟꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯋꯥ ꯇꯥꯈꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯋꯥꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯣ ꯕꯤꯅꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯨꯟꯖꯣꯒꯤ ꯃꯔꯦꯡ ꯕꯥꯜ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯕꯤꯔꯒ
ꯀꯅꯥꯅ ꯈꯪꯅꯤ ꯃꯅꯨꯡꯁꯨ ꯐꯖꯕꯤ ꯃꯄꯥꯟꯗꯁꯨ ꯋꯥꯠꯇꯅ ꯐꯖꯕꯤ ꯑꯗꯨꯝ ꯂꯩꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯒꯠꯂꯤ ꯏꯕꯨꯡꯉꯣꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ ꯆꯍꯤꯁꯨ 32 ꯁꯨꯖꯤꯜꯂꯛꯑꯃꯅꯤ ꯑꯋꯥꯠꯄꯁꯨ ꯂꯩꯕ ꯏꯃꯨꯡ ꯅꯠꯇꯦ ꯀꯨꯏꯅ ꯂꯩꯊꯔꯛꯑꯒ ꯁꯨꯝ ꯇꯟꯁꯤꯜꯂꯛꯇꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕ ꯀꯨꯟꯖꯣꯟ ꯅꯣꯛꯂꯒ ꯕꯤꯅꯥ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯏꯁꯥ ꯁꯣꯟꯕꯅ ꯑꯍꯜ ꯂꯩꯅꯥ ꯅꯥꯁꯤꯜꯂꯛꯇꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯗꯨꯅ ꯋꯥꯅ ꯂꯦꯜꯂꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯕꯥꯗ ꯅꯪ ꯍꯛꯆꯥꯡ ꯆꯣꯛꯊꯔꯕ꯭ꯔꯅꯦ ꯃꯁꯤꯗꯤꯅꯦ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯀꯔꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯨꯝꯅꯃꯛꯅꯤ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯖꯕ ꯐꯪꯖꯗ꯭ꯔꯦꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯝꯖꯤꯡꯕꯁꯦ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤꯗꯅ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯒꯗꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯆꯉꯥꯡ ꯑꯃꯗꯤ ꯊꯛꯅꯤꯡꯉꯤꯗ ꯕꯤꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯣꯟꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯆꯥ ꯑꯗꯨ ꯊꯥꯡꯀꯠꯂꯤ ꯏꯁꯧꯁꯨ ꯂꯥꯡꯂꯤ ꯑꯩꯁꯤꯅꯅꯦ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯂꯝꯂꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯁꯛꯇꯤ ꯇꯧꯗꯨꯅ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯇꯪꯈꯥꯏ ꯌꯦꯟꯊꯣꯛꯄꯁꯨ ꯑꯣꯏꯒꯦꯔꯥ ꯅꯝꯗꯅ ꯂꯧꯒꯦꯁꯨ ꯈꯟꯕꯅꯤ ꯂꯥꯏꯕꯛ ꯊꯤꯗꯅ ꯏꯆꯥꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯧ ꯑꯣꯏꯍꯜꯂꯒ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯧꯍꯧꯒꯦ ꯈꯟꯕꯁꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯍꯅꯨꯕ ꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯣꯏꯕ ꯃꯥꯒꯤ ꯃꯔꯜ ꯑꯁꯤꯒꯤꯗꯃꯛꯇ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅꯗꯤ ꯈꯪꯖꯄꯣꯠ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥꯅꯤ ꯍꯪꯀꯠꯅ ꯌꯦꯡꯕꯗ ꯀꯤꯕ ꯁꯛꯇꯥ ꯑꯃ ꯍꯦꯛ ꯄꯣꯛꯂꯗꯅ ꯁꯨꯛꯇꯣꯛꯂꯒꯗ ꯂꯩꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯖꯤꯡꯕꯁꯨ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯛꯏ ꯕꯤꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯒ ꯏꯆꯥ ꯍꯜꯂꯛꯑꯕꯣꯏꯔꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯂꯝꯖꯤꯡꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯊꯕꯛ ꯌꯥꯝꯃꯦ ꯉꯁꯤ ꯑꯗꯨꯒꯤꯅꯦ ꯏꯃꯥꯇꯣꯟ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯇꯕꯤ ꯅꯃꯥꯅꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯒꯦꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯏꯆꯥꯅ ꯍꯦꯛ ꯍꯦꯛ ꯀꯟꯊꯣꯛꯄ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯏꯃꯥꯇꯣꯟ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯎꯈꯤꯕ ꯂꯩꯇꯦ ꯏ ꯃꯔꯤ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯏꯃꯥꯇꯣꯟꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯅꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯀꯌꯥ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯂꯨꯞꯇꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯁꯤꯒꯤ ꯙꯔꯥ ꯁꯟꯗꯣꯛꯍꯧꯒꯗꯕ ꯃꯤꯁꯛꯇꯤ ꯑꯅꯤ ꯁꯨꯗꯦ ꯅꯪ ꯈꯛꯇꯅꯤꯗꯣ ꯑꯗꯨꯅ ꯅꯪꯅ ꯂꯨꯍꯣꯡꯗꯕ ꯍꯥꯏꯕꯁꯦ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯩ ꯈꯪꯏ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯝꯖꯤꯡꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯕꯤꯅꯥ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯪꯒꯤꯠ ꯑꯃꯗꯤ ꯐꯪꯂꯕꯅꯤꯅ ꯊꯥꯗꯣꯏꯗꯣ ꯇꯣꯏꯅ ꯎꯅꯍꯜꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯨꯍꯟꯗꯕ ꯌꯥꯗꯦ ꯁꯣꯝꯗꯅ ꯂꯝꯖꯤꯡꯕꯗꯨ ꯏꯔꯨꯖꯐꯝꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯁꯥꯎꯅ ꯏꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯖꯤꯟꯖꯔꯒ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯑꯩ ꯈꯛꯇ ꯄꯣꯛꯑꯝꯃꯤꯁꯦ ꯅꯨꯄꯤ ꯅꯍꯥꯗ ꯑꯩ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯣꯕ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯒꯅ ꯁꯥꯒꯩ ꯑꯁꯤ ꯃꯥꯡꯒꯅꯤ ꯏꯃꯥꯇꯣꯟꯅ ꯃꯔꯣꯜ ꯑꯃ ꯂꯟ ꯊꯨꯝ ꯑꯁꯤ ꯄꯥꯝꯕꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯕ ꯏꯃꯥꯇꯣꯟꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯕ ꯑꯩꯅ ꯊꯤꯗꯣꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯉꯥꯡꯂꯛꯈꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯎ ꯎꯔꯛꯄꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯛꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯒ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯋꯥꯉꯥꯡ ꯐꯖꯗꯕ ꯊꯛꯁꯤ ꯈꯥꯁꯤ ナꯏꯗꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯁꯨ ꯁꯥꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯥꯕꯗꯣ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯝꯖꯤꯡꯕ ꯇꯨꯡꯗ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯗꯤ ꯊꯣꯔꯛꯄ ꯎꯖꯍꯧꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ꯭ꯔꯣ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ ꯈꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯗꯥꯡꯗꯨ ꯀꯦꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯦꯡꯁꯤꯟꯕꯤꯔꯁꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯁꯅꯥ ꯏꯕꯨꯡꯉꯣꯕꯨ ꯖꯣꯏ ꯖꯣꯏ ꯂꯝꯖꯤꯡꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯈꯥꯕꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯕꯤꯅꯥꯅ ꯍꯩ ꯏꯕꯨꯡꯉꯣ
ꯈꯥꯕ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯌꯨꯀꯣ ꯑꯦ ꯀꯩꯅꯣ ꯏꯃꯥ ꯂꯩꯃꯤꯟꯅꯕꯅ ꯅꯆꯥꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯍꯥꯏꯁꯤꯕꯨ ꯀꯧꯅꯗꯕ꯭ꯔꯣ ꯍꯧꯔꯛꯑꯕ꯭ꯔꯥ ꯋꯥ ꯃꯈꯥ ꯁꯝꯊꯕ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯌꯨꯝꯗꯁꯨ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯐꯪꯗꯦ ꯍꯧꯖꯤꯛꯁꯨꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯥꯏꯖꯗꯣ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯁꯅꯥꯔꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯔꯕꯅꯤna ꯂꯝꯕꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯃꯌꯥ ꯑꯗꯨ ꯀꯥꯕ ꯃꯈꯩ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯖꯅ ꯁꯅꯥꯔꯦ ꯇꯨ ꯁꯥꯃꯨꯅꯦ ꯑꯌꯥ ꯃꯤꯒꯁꯨ ꯇꯣꯡꯉꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯝꯃꯤꯖꯥꯠꯅꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯅꯦ ꯍꯣ ꯅꯣꯏ ꯄꯥꯖꯤꯅꯅꯦ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥꯔꯝꯃꯦ ꯍꯥꯏꯕꯅꯤ ꯆꯤꯟꯊꯤꯔꯧꯔꯅ ꯈꯪꯗꯕꯩ ꯁꯨꯝ ꯍꯪꯕꯁꯤꯗ ꯑꯗꯨ ꯇꯞꯅ ꯍꯪꯉꯣ ꯍꯥꯏꯕ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯃꯤ ꯂꯣꯏ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯄꯪꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯅꯦꯛ ꯐꯤꯔꯣꯜꯅ ꯆꯤꯡꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯈꯥꯝꯇꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯅꯥꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯁꯨ ꯑꯁ ꯃꯤ ꯈꯠꯅꯕꯕꯨ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯨꯁꯤ ꯀꯥꯏꯅ ꯇꯟꯗ꯭ꯔꯕ ꯑꯁ ꯂꯥꯛꯇ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯤꯠꯂꯒ ꯐꯥꯎꯔꯒ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯦ ꯂꯝꯖꯤꯡꯕꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏ ꯇꯨꯈꯥꯏꯕ ꯁꯦꯠꯄ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯔꯤꯕꯗꯣ ꯑꯗꯨꯒ ꯈꯥꯕꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯉꯛꯅ ꯑꯦ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯑꯐꯥꯎꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯍꯜ ꯅꯨꯄꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯐꯨꯔꯤꯁꯤꯕꯣ ꯑꯁꯤꯅ ꯑꯃ ꯀꯛꯐꯩ ꯃꯥꯟꯕ ꯈꯥꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯅ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯖꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯁꯥꯎꯅ ꯀꯩꯅꯣ ꯅꯪꯕꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕꯣ ꯑꯍꯜ ꯑꯁꯤꯅ ꯀꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯝꯃꯒꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤꯁꯤꯕꯣ ꯃꯤꯌꯥꯝꯁꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩ ꯀꯅꯥꯝꯇ ꯍꯦꯛ ꯈꯥꯝꯗꯣꯛꯇꯦ ꯁꯤꯕꯨ ꯅꯣꯏ ꯏꯝꯐꯥꯜꯒꯤ ꯆꯠꯅꯕꯤꯔꯣ ꯐꯨꯔꯒ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯗꯨꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯎꯕꯗ ꯈꯥꯕ ꯉꯛꯅ ꯑꯦ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯕ ꯂꯝꯖꯤꯡꯕ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯉꯁꯤꯁꯨ ꯅꯪꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯒ ꯂꯥꯏꯖ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯅꯠꯇꯦ ꯑꯍꯜ ꯑꯁꯤꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯤꯗꯨꯕꯣ ꯍꯤꯡꯆꯥꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯍꯥꯏꯁꯤꯅꯤ ꯈꯥꯕ ꯁꯨꯒꯠꯂꯒ ꯑꯣꯍꯣ ꯑꯣꯟꯊꯣꯛꯄ ꯄꯨꯡꯐꯝ ꯍꯥꯏꯕꯗꯨꯅꯤꯗ ꯇꯥꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯁꯥꯎꯕꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯄ ꯊꯣꯛꯂꯗꯤ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯧꯒꯠꯂꯔꯣꯏ ꯀꯝꯗꯧꯅꯤ ꯑꯩꯕꯨ ꯈꯥꯝꯕ ꯆꯪꯉꯨꯁꯤꯔꯥ ꯑꯗꯨꯁꯨ ꯀꯤꯖꯩꯅꯤ ꯍꯣꯔꯦꯟ ꯑꯩꯕꯨ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯃꯨꯛ ꯇꯣꯠꯄꯤꯗꯅ ꯂꯝꯖꯤꯡꯕꯅ ꯁꯥꯎꯅ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯍꯜꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯅꯪꯒꯤ ꯅꯊꯧ ꯌꯥꯎꯗꯦ ꯅꯊꯧ ꯇꯧꯔꯁꯨ ꯆꯠꯂꯣ ꯑꯍꯜꯁꯦ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖ ꯅꯪꯁꯤꯗꯤꯕ ꯂꯥꯛꯑꯣꯁꯦ ꯏꯕꯣꯡ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯂꯥꯏꯖꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯃꯥꯏ ꯑꯗꯨ ꯍꯟꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯈꯥꯕꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯝꯖꯤꯡꯕꯁꯨ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯔꯝꯃꯤ ꯁꯅꯥꯔꯩꯅ ꯂꯥꯏꯖ ꯅꯪꯁꯤꯗꯤ ꯍꯦꯛ ꯊꯣꯛꯄ ꯑꯃ ꯇꯧꯏ ꯃꯤ ꯃꯔꯝ ꯂꯩꯗꯅ ꯐꯨꯕ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯇ꯭ꯔꯤꯗꯣ ꯑꯍꯜꯗꯣ ꯃꯔꯥꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯏꯕꯦꯝꯃ ꯅꯍꯥꯟꯗ ꯅꯠꯇ꯭ꯔో ꯅꯨꯄꯥꯁꯦ ꯎꯕꯗ ꯅꯈꯣꯡ ꯅꯤꯛꯈꯤꯕꯗꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯃꯔꯥꯜ ꯐꯅ ꯂꯩꯔꯁꯨ ꯑꯗꯨꯒꯤ ꯈꯨꯐꯨꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯕ ꯑꯍꯜꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯄꯥꯒꯨꯝꯕꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯤꯅꯨꯡꯁꯤꯒ ꯄꯣꯔꯅꯨ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯀꯩꯅꯣ ꯂꯩꯔꯨꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯂꯥꯏꯖꯅ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯍꯧꯔꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁ ꯃꯣꯏꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯊꯧꯖ ꯁꯥꯏꯁꯦ ꯑꯩꯁꯨ ꯅꯨꯡꯁꯤꯅꯕ ꯀꯥꯏꯗꯣ ꯃꯍꯥꯎ ꯇꯪꯅꯤꯡꯉꯦꯗ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯁꯨ ꯈꯨꯗꯦꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯃꯥꯌꯣꯛꯅꯔꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯈꯨꯗꯦꯡ ꯑꯃꯟꯕ ꯑꯃꯒ ꯀꯥꯏ ꯆꯠꯂꯨꯔꯤꯕ
ꯁꯅꯥꯔꯩꯅ ꯍꯣꯏꯅꯦ ꯆꯥꯃꯇꯣꯟꯒꯤꯅꯦ ꯀꯣꯟꯆꯥꯛ ꯌꯣꯟꯐꯝꯗ ꯈꯔ ꯄꯤꯕꯤꯔꯝꯃꯣꯅ ꯍꯥꯏꯕ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯁꯅꯥꯔꯩ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯂꯒ ꯀꯩꯅꯣ ꯀꯩ ꯈꯨꯀꯧꯅꯣ ꯀꯤꯖꯩꯀꯣ꯫ ꯑꯩꯁꯤꯕꯨ ꯁꯛ ꯌꯥꯝ ꯊꯤꯔꯕ꯭ꯔꯥꯕ? ꯑꯦ ꯀꯩꯅꯣ ꯀꯅꯥꯅ ꯏꯇꯥꯕꯨ ꯊꯤ ꯍꯥꯏꯕ? ꯀꯅꯥꯅ ꯊꯤ ꯍꯥꯏꯕ ꯌꯥꯎꯔꯒꯦꯕ? ꯊꯤꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ? ꯇꯨ ꯃꯤ ꯑꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯊꯣꯏꯊꯣꯏꯈꯣꯏꯗꯤ ꯅꯨꯄꯥꯒ ꯎꯅꯔꯤꯁꯦ ꯃꯣꯏꯅ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯁꯤꯅꯅꯤꯡꯉꯦꯕ꯫ ꯑꯗꯣ ꯅꯨꯄꯥꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯅꯨꯄꯥ ꯑꯝꯇ ꯁꯤꯟꯕꯤꯌꯣꯕ ꯁꯅꯥꯔꯩ꯫ ꯁꯅꯥꯔꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯊꯠꯂꯒ ꯀꯔꯤꯕ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯁꯦꯠꯆꯜꯂꯛꯀꯅꯤ ꯅꯨꯡꯁꯤ ꯀꯅꯥꯝꯅ ꯍꯥꯏꯔꯛꯇꯦ ꯀꯥꯏꯅ ꯃꯤ ꯄꯥꯈꯪ ꯀꯌꯥꯅ ꯅꯪꯉꯣꯟꯗ ꯂꯛꯅꯔꯛꯄ ꯃꯇꯝꯗꯅ ꯅꯪꯅ ꯅꯃꯥꯏ ꯊꯨꯒꯥꯏꯔꯨꯔꯥ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯧꯔꯥ ꯍꯥꯠꯇꯣꯛꯎꯔꯥꯅ ꯍꯥꯏꯂꯩ ꯅꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯄꯁꯨ ꯅꯪꯅ ꯍꯦꯛꯇ ꯐꯨꯔꯤ꯫ ꯏꯁ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅꯅꯣꯕ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯐꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯣꯏꯁꯦ? ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯁꯛꯇꯤ ꯐꯖꯩ ꯋꯥꯠꯇꯦꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯩ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯣꯅꯣ ꯆꯨꯕꯗꯣ ꯑꯗꯨꯅꯅꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯅ꯫ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯃꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯍꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦꯀꯣ ꯑꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯇꯧꯕꯅꯤ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯕꯒꯤꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯁ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯁꯅꯥꯔꯩꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯍꯦꯛ ꯀꯣꯛꯆꯥꯛꯄꯤ ꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏꯅ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯆꯠꯀꯦ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯅꯪꯅ꯫ ꯍꯩꯃꯥ ꯏꯁꯧ ꯃꯨꯄꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯩꯒ ꯉꯪꯂꯒ ꯁꯅꯥꯕꯨꯟꯒꯗꯣ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡ ꯂꯨꯔꯝꯃꯤ ꯌꯥꯝꯅꯁꯨ ꯆꯥꯎꯔꯝꯃꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯏ ꯍꯦꯛ ꯎꯕꯗ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯏꯁꯤꯡ ꯑꯃ ꯂꯥꯈꯠꯂꯒ ꯁꯅꯥꯕꯨꯟꯗꯨ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯕ ꯄꯥꯈꯪ ꯁꯥꯔꯤ ꯇꯣꯟꯗꯣꯟ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯟ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯣ? ꯂꯥꯏꯖ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯑꯧ ꯁꯣꯛꯑꯝꯃꯤꯅꯤ ꯑꯗꯣ ꯅꯪ ꯄꯨꯕ ꯋꯥꯅꯤ ꯏꯁꯤꯡꯗꯨ ꯂꯨꯝꯕ ꯃꯥꯜꯂꯤ ꯑꯩ ꯄꯨꯕꯤꯔꯝꯃꯒꯦꯗꯅ ꯍꯥꯏꯗꯤ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯅꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯧꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯈꯔ ꯍꯟꯗꯣꯛꯂꯒ ꯌꯥꯅꯤꯗ ꯇꯥ ꯇꯣꯟꯗꯣꯟ ꯑꯩ ꯉꯝꯅꯤꯌꯦ꯫ ꯂꯥꯏꯖ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯇꯥ ꯇꯣꯟꯗꯣꯟ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯕꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯁꯣꯛꯄ ꯂꯥꯛꯏꯁꯤꯅꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨ ꯑꯣꯏꯅ ꯊꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯦ ꯅꯣꯏ ꯄꯥꯕ ꯍꯥꯏꯔꯒ ꯀꯥꯎꯕꯨ ꯀꯥꯎꯏ ꯅꯍꯥꯟ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯄꯣꯂꯥꯡ 3 ꯂꯧꯕꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯆꯣꯏꯕ ꯂꯩꯇꯦ ꯀꯣꯟꯅ ꯄꯤꯔꯛꯑꯣꯅ ꯂꯧꯍꯧꯗꯕꯅꯤ ꯑꯗꯣ ꯂꯩꯔꯤ ꯉꯁꯤ ꯄꯨꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯆꯞꯄꯤ 3 ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯥ ꯇꯣꯟꯗꯣꯟ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯗꯨꯝ ꯄꯤꯔꯣ ꯄꯣꯂꯥꯡ 3ꯗꯨꯒꯤ ꯄꯨꯟꯅ ꯂꯨꯄꯥ 140 ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯆꯣꯏꯕ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯗꯨꯝ ꯄꯤꯔꯣ꯫ ꯇꯣꯟꯗꯣꯟꯅ ꯂꯨꯄꯥ 200 ꯆꯞꯄꯤ ꯑꯗꯨ ꯄꯤꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯄꯨꯈ꯭ꯔꯣ ꯑꯔꯦꯝꯕꯗꯨꯅꯅꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠꯂ ꯀꯩꯅꯣ ꯆꯥꯊꯣꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯕꯨꯡ ꯅꯄ꯭ꯋꯥ ꯑꯃꯒꯨꯝꯅ ꯂꯣꯏꯅꯁꯤꯀꯣ ꯁꯦ ꯀꯩꯁꯨ ꯆꯤꯡꯅꯕ ꯇꯧꯒꯅꯨ ꯃꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯌꯥꯔꯅꯤ ꯍꯥꯏꯕ꯫ ꯇꯣꯟꯗꯣꯟꯅ ꯅꯝꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯤꯁꯤꯜꯂꯤ꯫ ꯂꯥꯏꯖ ꯍꯩꯅꯗꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯇꯥ ꯇꯣꯟꯗꯣꯟ꯫ ꯉꯥꯏꯈꯣ ꯂꯥꯏꯖ ꯑꯩꯅ ꯀꯌꯥꯔꯛ ꯋꯥ ꯉꯥꯡꯗꯅ ꯅꯐꯝꯗ ꯏꯪꯒꯤꯠ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯈꯪꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕꯗꯤ? ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯏ ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯟꯕ ꯐꯩ꯫ ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯇꯥ ꯇꯣꯟꯗꯣꯟ ꯑꯗꯨꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯖꯗꯦ ꯍꯥꯏꯅ ꯇꯧꯒꯅꯨ ꯂꯥꯏꯔꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯒꯤ ꯃꯔꯜ ꯆꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯇꯨꯀꯠꯆꯩ꯫ ꯄꯥꯕꯨꯡꯒꯤ ꯄꯣꯂꯥꯡ ꯁꯥꯕꯒꯤ ꯅꯃꯥꯗ ꯅꯪꯅ ꯏꯐꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯃꯗꯣ ꯅꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯁꯣꯝꯗ ꯂꯥꯞꯇꯛꯅ ꯂꯝꯖꯤꯡꯕꯁꯨ ꯆꯨꯔꯨꯞ ꯊꯛꯂꯒ ꯃꯊꯥ ꯁꯥꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯃꯗꯤ ꯇꯣꯟꯗꯣꯟꯅ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯂꯥꯟꯅ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯤꯒꯤ ꯆꯣꯡꯂꯝ ꯆꯥꯗꯕꯤ ꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ
ꯌꯨꯒꯁꯨ ꯉꯥꯎꯔꯤ ꯃꯥꯜꯂꯦ ꯄꯩꯁꯥꯒꯁꯨ ꯂꯧꯔꯤ ꯄꯩꯁꯥꯗ ꯆꯣꯞꯄꯤ ꯁꯣꯏꯔꯝꯅꯤ ꯃꯈꯨꯠꯀ ꯆꯤꯡꯅꯗꯅ ꯑꯣꯟꯊꯣꯛ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯣꯏꯅꯔꯤꯔ ꯀꯩꯅꯣ ꯁꯥꯎꯗꯨꯅꯒꯁꯨ ꯇꯧꯔꯤ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯨꯄꯥ ꯅꯪ ꯅꯔꯥꯏꯕꯛ ꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯨꯛꯅꯕꯒꯤ ꯃꯇꯧ ꯎꯔꯛꯄꯗꯨꯗ ꯂꯥꯏꯖꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯂꯝꯖꯤꯡꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯤꯡꯂꯝꯂꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯔꯒ ꯆꯪꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯇꯣꯟꯗꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ 2-3ꯂꯛ ꯊꯥꯖꯤꯜꯂꯛꯏ ꯅꯨꯄꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯂꯝꯖꯤꯡꯕ ꯑꯩꯒꯤ ꯏꯃꯥꯡꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯎꯔꯛꯄꯗ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯂꯥꯏꯖꯗꯤ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯣꯟꯗꯣꯟ ꯌꯨꯒ ꯉꯥꯎꯕ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯂꯝꯖꯤꯡꯕꯒꯤ ꯈꯨꯗꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤ ꯈꯪꯗꯅ ꯏ ꯊꯣꯛꯂꯝꯃꯤ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯌꯥꯝ ꯅꯥꯍꯩꯕ ꯐꯨꯔꯛꯀꯅꯨ ꯀꯔꯤ ꯃꯆꯥ ꯈꯨꯐꯅꯣ ꯀꯣꯛꯀꯥꯁꯤ ꯎꯔꯨ ꯎꯔꯨ ꯎꯪꯉꯦ ꯋꯥꯅꯤ ꯂꯝꯖꯤꯡꯕꯅ ꯇꯣꯟꯗꯣꯟꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯒ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯂꯛꯄ ꯌꯥꯏ ꯇꯣꯟꯗꯣꯟꯁꯨ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯃꯈꯨꯠ ꯑꯗꯨ ꯃꯣꯠꯂꯦ ꯍꯥꯏꯕꯒꯤ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯥꯒꯤ ꯔꯨꯃꯥꯟ ꯑꯗꯨꯗ ꯇꯩꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯂꯥꯏꯖ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯅꯣꯝꯈꯠꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯆꯤꯟ ꯀꯟꯗꯦꯗ ꯏꯪ ꯇꯞꯅ ꯉꯥꯡꯕꯁꯨ ꯍꯩꯕ꯭ꯔꯣ ꯅꯪꯁꯦ ꯂꯥꯏꯖ ꯋꯥ ꯉꯥꯡꯂꯛꯇꯦ ꯍꯥꯏꯐꯦꯠꯇꯪ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯏ ꯂꯝꯖꯤꯡꯕ ꯀꯔꯦꯝꯅꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯣ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯌꯨꯒ ꯏꯉꯥꯎ ꯉꯥꯎꯔꯗꯅ ꯁꯦꯜꯗꯗ ꯌꯥꯝ ꯆꯣꯞꯄꯤꯗꯨ ꯀꯩꯒꯤꯅꯣ ꯐꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨꯅꯦ ꯁꯦꯜꯗ ꯅꯪꯅ ꯉꯥꯎꯕꯗꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯝ ꯍꯦꯟꯕ ꯌꯥꯅꯤ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯏꯪ ꯇꯞꯄ ꯍꯩꯌꯨ ꯂꯥꯏꯖ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯤ ꯑꯗꯨ ꯇꯥꯕ ꯃꯈꯩ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯛꯂꯒ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯈꯣꯏ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯁꯦ ꯑꯣꯛꯇꯕꯤ ꯄꯨꯡꯂꯩꯗ ꯂꯩꯕꯤ ꯑꯣꯏꯅ ꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯂꯥꯏꯔꯖꯔꯕꯁꯨ ꯏꯖꯠ ꯌꯥꯎꯅ ꯍꯤꯡꯂꯤꯕꯅꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯔꯜ ꯆꯥꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯞꯇꯛꯅ ꯎꯔꯒ ꯍꯦꯛꯇ ꯃꯤꯕꯨ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯍꯤꯡꯆꯥꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯂꯩꯔꯝꯂꯤꯕꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯕꯨꯡ ꯊꯣꯛꯄꯅꯤ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯕ ꯀꯥꯔꯟ ꯇꯥꯔꯒ ꯂꯩꯕ ꯃꯤꯅꯤ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯗꯤ ꯄꯥꯕꯨꯡꯗꯒꯤ ꯄꯣꯂꯥꯡ ꯂꯩꯈꯤꯕꯒꯤ ꯃꯃꯜꯅꯤ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯖꯤꯟꯕ ꯐꯩ ꯁꯦꯜꯕꯨꯗꯤ ꯅꯝꯊꯤꯕ ꯃꯈꯩ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯕꯨ ꯆꯥꯎꯈꯠꯄꯁꯨ ꯈꯔ ꯇꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯁꯅꯥꯕꯨꯟ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯝꯖꯤꯡꯕ ꯂꯥꯏꯖꯒꯤ ꯄꯤꯔꯥ ꯊꯥꯡꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯁꯥꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯂꯝꯖꯤꯡꯕ ꯉꯥꯒꯤ ꯂꯣꯏꯁꯪ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯆꯉꯥꯡ ꯊꯛꯁꯤꯔꯥ ꯁꯪꯒꯣꯝ ꯆꯥ ꯂꯣꯜꯂꯛꯎꯔꯥ ꯂꯝꯖꯤꯡꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯆꯥꯉꯧꯅ ꯍꯥꯎꯕꯅꯤꯗ ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯈꯥꯕꯗ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯆꯥꯎꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯣꯜꯂꯒ ꯄꯨꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯈꯥꯕꯅ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩ ꯏꯃꯥ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯇꯛꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯂꯝꯖꯤꯡꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯔꯝ ꯑꯅꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯅꯤꯈꯛꯇ ꯅꯪ ꯉꯁꯤ ꯀꯥꯔꯟ ꯐꯨꯕ꯭ꯔꯕꯨ ꯅꯌꯥꯗꯣ ꯂꯣꯏ ꯊꯨꯗꯦꯛꯀꯅꯤ ꯈꯥꯕ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯆꯍꯤ ꯂꯤꯁꯜꯂꯛꯄꯒꯤ ꯆꯤꯔꯥꯏ ꯈꯔ ꯇꯥꯡꯂꯦꯅ ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯌꯥꯁꯨ ꯃꯨꯛ ꯇꯦꯛꯑꯗꯤ ꯄꯨꯄꯨ ꯀꯧꯔꯛꯑꯅꯤ ꯐꯔꯦ ꯑꯩ ꯈꯗꯥꯡ ꯊꯥꯗꯔꯔꯣꯏ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯈꯪꯗꯦ ꯈꯥꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯌꯨꯝꯗꯅ ꯏꯃꯥꯇꯣꯟꯅ ꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯇꯣꯏꯅ ꯂꯥꯛꯍꯜꯂꯒ ꯑꯩꯕꯨ ꯁꯨꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯂꯥꯏꯖꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯈꯥꯕ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯍꯥ ꯂꯥꯏꯖꯕ ꯑꯁ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯪꯅ ꯅꯊꯃꯣꯏꯗ ꯂꯣꯟꯅ ꯍꯥꯞꯂꯒ ꯊꯝꯂꯝꯂꯤꯕ ꯑꯣꯏꯔꯦ ꯑꯣ ꯑꯩꯗꯤ ꯂꯥꯛꯇ ꯃꯥꯡꯖꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯆꯥꯎꯕꯅ
ꯀꯩꯗꯧꯔꯦ ꯈꯥꯕ ꯀꯞꯂꯗꯤ? ꯈꯥꯕ ꯃꯌꯥ ꯍꯤꯒꯠꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯥ ꯆꯥꯎꯕ. ꯀꯞꯇꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯇꯝꯃꯝꯃꯤꯅꯤ. ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯀꯥꯎꯗꯅ ꯍꯩꯇ꯭ꯔꯗꯤ ꯍꯥꯏꯗꯅ ꯁꯨꯝ. ꯅꯪꯁꯤꯅ ꯏꯕꯣ ꯖꯨꯠꯃꯦꯟ ꯑꯃ ꯆꯥꯗꯦꯍꯦ. ꯏꯕꯨꯡꯉꯣ ꯂꯝꯖꯤꯡꯕ, ꯁꯦ ꯆꯥ ꯄꯥꯏꯌꯨꯁꯦ. ꯑꯆꯥ ꯑꯊꯛꯁꯨ ꯀꯩꯀꯩꯅꯣ ꯑꯔꯩꯕ ꯈꯔ ꯄꯨꯔꯛꯂꯤꯕꯅꯤ. ꯂꯝꯖꯤꯡꯕ ꯆꯥ ꯑꯗꯨ ꯄꯥꯏꯔꯒ ꯊꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯟꯊꯗꯅ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥ ꯑꯗꯨ ꯄꯣꯛꯂꯗꯨꯅ ꯐꯨꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯏ. ꯆꯥꯎꯕ ꯄꯥꯈꯠꯅ. ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯌꯥꯎꯔꯒꯦ? ꯂꯝꯖꯤꯡꯕ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ. ꯑꯁ, ꯑꯩꯗꯤ ꯈꯔ ꯏꯪꯂꯕ꯭ꯔꯅ ꯈꯜꯂꯨꯔꯦ. ꯁꯤꯗꯤ ꯃꯩ ꯍꯧꯒꯩ ꯁꯥꯔꯝꯃꯤ. ꯂꯩꯒ ꯂꯣꯏ ꯄꯣꯛꯑꯦꯗ. ꯏꯁꯦ, ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ. ꯈꯥꯕ ꯊꯧꯁꯥꯗꯅ. ꯗꯥꯗꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯁꯦ ꯈꯔ ꯃꯀꯣꯛ ꯂꯩꯈꯠꯂꯛꯀꯗꯧꯔꯤ. ꯍꯥꯏꯗꯤ ꯊꯣꯏꯕꯤꯔ ꯈꯝꯕ ꯂꯩꯅꯥꯔ ꯑꯃꯗꯤ ꯅꯥꯔꯛꯀꯗꯧꯔꯕ ꯃꯥꯜꯂꯦꯕ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯋꯥꯅꯤ. ꯈꯥꯕ, ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯁꯣꯏꯔꯣꯏ. ꯀꯨꯏꯔꯦꯗ ꯑꯗꯨ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯕ. ꯑꯗꯣ ꯍꯥꯠꯇꯤ ꯁꯨꯡꯍꯥꯠ ꯍꯥꯠꯇꯦ. ꯍꯥꯠꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯣ. ꯂꯩꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯅꯨꯔꯥꯕꯤ ꯐꯖꯕꯤꯁꯤꯡ ꯑꯗꯨꯒ ꯂꯩꯖꯔꯨꯔꯒꯦ. ꯂꯝꯖꯤꯡꯕ ꯃꯥꯟꯅꯕ ꯇꯜꯂ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯈꯥꯕ ꯉꯛꯅ. ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗꯨ ꯅꯣꯛꯏꯔꯣ? ꯀꯩꯅꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯐꯖꯅ ꯉꯥꯎꯔꯤꯅꯤ ꯁꯤꯗꯤ. ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯣꯡꯉꯕꯅꯤ. ꯑꯩ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯔꯣꯏꯅ ꯈꯜꯂꯕꯅꯤ. ꯀꯔꯤꯅꯣꯅꯦ? ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯀꯣꯛꯀꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦ ꯋꯥꯅꯤ. ꯀꯩ ꯑꯣꯏꯅꯤꯗ ꯆꯥꯎꯕ, ꯆꯍꯤ ꯂꯤꯁꯜꯂꯛꯄꯒꯤ ꯀꯩꯅꯥ ꯊꯤꯕꯗꯣ ꯐꯪꯉ ꯃꯥꯜꯂꯦ. ꯅꯨꯡꯁꯤꯗꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯕ, ꯑꯗꯨꯗ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗꯅ. ꯆꯥꯎꯕ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯣꯛꯂꯒ. ꯏꯍꯦ, ꯑꯩꯗꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯒ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ. ꯑꯗꯣ ꯀꯅꯥꯅꯣꯅꯦ? ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯌꯥꯕ꯭ꯔꯣ? ꯈꯨꯜ ꯑꯁꯤꯗꯒꯤꯅꯦꯗꯤ ꯍꯥꯏ. ꯏꯉꯥꯎ ꯉꯥꯎꯖꯕꯤ, ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ. ꯑꯩꯈꯣꯏ ꯂꯥꯏꯖ ꯑꯣꯏꯔꯦ. ꯌꯥꯝ ꯆꯝꯖꯕꯅꯤ. ꯃꯄꯥ ꯃꯆꯥꯗ ꯂꯩꯖꯕꯅꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ. ꯇꯥꯗꯗꯒꯤ ꯍꯦꯟꯖꯗꯕꯅꯤ. ꯂꯝꯖꯤꯡꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ. ꯑꯩ ꯑꯁ꯭ꯋꯥꯏꯗ ꯍꯛꯆꯤꯛ ꯉꯥꯛꯇ ꯂꯥꯡꯉꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕ ꯊꯧꯁꯥꯗꯅ ꯆꯥꯎꯕꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯒ. ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯗꯅꯕ. ꯂꯝꯖꯤꯡꯕ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯄ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯇꯞꯅ ꯐꯝꯊꯔꯛꯏ. ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯂꯥꯏꯖꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯃ ꯌꯦꯞꯂꯒ ꯀꯥꯔꯛꯄꯗꯨ ꯎꯔꯝꯃꯤ. ꯂꯝꯖꯤꯡꯕ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯩꯊꯣꯛꯂꯒ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯏ. ꯂꯝꯖꯤꯡꯕ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ. ꯋꯥꯗꯤ ꯉꯥꯡꯗꯦ. ꯂꯥꯏꯖꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ. ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯁꯥꯎꯕꯒꯤ ꯃꯇꯧꯅꯤ. ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ. ꯂꯥꯏꯖꯒꯤ ꯂꯝꯕꯤ ꯂꯝꯖꯤꯡꯕꯅ ꯊꯠꯇꯨꯅ ꯂꯩ. ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯃꯥꯜꯂꯤ ꯁꯥꯎꯔꯥꯡꯅꯅ. ꯀꯩꯅꯣ ꯏꯝꯐꯥꯜ ꯃꯆꯥ, ꯍꯤꯡꯆꯥꯕ? ꯂꯝꯖꯤꯡꯕ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯟꯗꯨꯅ ꯅꯣꯛꯂꯒ. ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯃꯥꯜꯂꯕ꯭ꯔꯅꯦ? ꯅꯁꯛꯄꯨꯗꯤ ꯂꯥꯏ ꯃꯆꯥ ꯃꯥꯟꯕ, ꯑꯗꯨꯗ ꯅꯊꯝꯃꯣꯏ ꯑꯗꯨꯗꯤꯅꯦ ꯍꯤꯡꯆꯥꯕ ꯃꯥꯜꯂꯦ ꯍꯥꯏꯕ. ꯂꯝꯖꯤꯡꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯀꯤꯅ ꯇꯨꯡ ꯍꯟꯅ ꯆꯠꯂꯝꯃꯤ. ꯂꯝꯖꯤꯡꯕꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯂꯥꯏꯖꯁꯨ ꯃꯅꯤꯡ ꯍꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯎꯖꯥꯎ ꯑꯃ ꯂꯩꯔꯝꯕꯅ ꯇꯨꯡꯍꯟꯐꯝ ꯂꯩꯈꯤꯗ꯭ꯔꯦ. ꯆꯞ ꯂꯦꯞꯇꯨꯅ ꯀꯤꯅ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯛꯏ. ꯂꯝꯖꯤꯡꯕꯁꯨ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ. ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯛꯅꯤ. ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯣꯏꯔꯦ. ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ. ꯀꯤꯗ꯭ꯔꯗꯤ ꯍꯤꯡꯆꯥꯕꯅꯤ ꯅꯪꯗꯤ. ꯍꯦꯔꯥ, ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯥꯏꯖ ꯂꯝꯖꯤꯡꯕꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯉꯛꯅ ꯌꯦꯡꯂꯒ. ꯅꯪꯁꯤꯕꯨ ꯅꯍꯥꯟꯃꯈꯩ ꯊꯦꯡꯅꯕ ꯃꯤꯗꯨꯔꯣ? ꯀꯩꯅꯣ, ꯅꯍꯥꯟꯃꯈꯩꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯗꯗꯥ, ꯑꯗꯨꯒ ꯉꯁꯤꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯗꯗꯥ? ꯅꯠꯇꯦ, ꯐꯥꯏꯕꯣꯛꯂꯕ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯕ. ꯐꯥꯏꯕꯣꯛꯁꯨ ꯅꯠꯇꯦ, ꯁꯥꯊꯤꯕꯁꯨ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯣꯡꯍꯟꯕꯅꯤ. ꯅꯪꯁꯦ ꯌꯥꯝ ꯇꯧ ꯉꯝꯃꯤ. ꯀꯝꯗꯧꯅ? ꯑꯩꯒ ꯅꯪꯒ ꯈꯪꯅꯈꯤꯕꯁꯨ ꯂꯩꯇꯅ? ꯂꯝꯖꯤꯡꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯊꯝꯂꯒ. ꯇꯨ, ꯁꯤꯒꯤ ꯃꯤꯍꯨꯜꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯆꯣꯡꯍꯟꯕ ꯉꯝꯂꯤꯁꯦ, ꯁꯤꯗꯕꯨ ꯅꯪ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯒꯦꯔꯣ? ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤ. ꯂꯥꯏꯖ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯛꯏ. ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ. ꯍꯦ, ꯀꯥꯏꯗꯩ ꯑꯉꯥꯎꯕꯅꯣ? ꯅꯨꯄꯤ ꯐꯪꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯈꯥꯏꯖꯤꯜꯂꯛꯏꯁꯤꯕꯣ? ꯀꯔꯤ ꯅꯤꯁꯥꯅꯣꯕ ꯅꯪꯒꯤꯗꯣ? ꯉꯥ ꯌꯣꯜꯂꯨꯗꯣꯏꯅꯦ ꯑꯩ, ꯆꯠꯀꯦ ꯊꯦꯡꯉꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ.
ꯉꯥꯏꯈꯣ ꯑꯩꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯀꯔꯤ ꯋꯥ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯗꯣꯏꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯃꯤꯈꯧ ꯃꯤꯔꯝ ꯍꯩꯇꯕ ꯃꯇꯧ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕꯅꯤ ꯂꯥꯏꯖꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯥꯏꯖꯥ ꯂꯝꯖꯤꯡꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯂꯝꯖꯤꯡꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯩꯅꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯕꯗ ꯁꯣꯏꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯀꯞꯄꯤꯗꯨꯕꯣ ꯑꯁ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯩꯕꯨ ꯐꯥꯔꯒ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯂꯝꯃꯦꯅ ꯐꯨꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯁꯤ ꯂꯥꯏꯖꯥ ꯀꯞꯀꯅꯣꯕ ꯑꯩꯅ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯇꯧꯔꯤꯔꯕ ꯅꯪꯒꯤꯁꯦ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯂꯥꯜꯂꯤꯕꯁꯦ ꯇꯣꯛꯎꯕꯁꯦ ꯂꯥꯏꯖꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯍꯦꯛ ꯍꯦꯛ ꯆꯤꯡꯅ ꯀꯞꯂꯒ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯝꯇ ꯅꯠꯇꯦ ꯆꯣ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯔꯣ ꯂꯥꯏꯖꯥ ꯃꯉꯛ ꯑꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ ꯂꯝꯖꯤꯡꯕ ꯉꯛꯅ ꯀꯩꯅꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯅꯪꯅ ꯀꯞꯄꯤꯕ ꯑꯩꯁꯦ ꯃꯤꯅꯗꯤ ꯁꯛ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯥꯏ ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ ꯑꯩꯒꯤ ꯐꯖꯕꯗ ꯄꯥꯈꯪ ꯀꯌꯥꯁꯨ ꯉꯥꯎꯅꯩ ꯑꯗꯣ ꯅꯣꯡꯃꯇꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯕ ꯑꯩꯅꯗꯤ ꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯎꯔꯒ ꯊꯃꯣꯏꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯕ ꯑꯗꯣ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯔꯤꯕ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯔꯨꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯦ ꯅꯌꯥꯒꯗꯣ ꯍꯤꯒꯠꯂꯛꯀꯅꯨ ꯃꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯥꯏꯖꯥ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯕ ꯅꯨꯡꯁꯤꯅꯕꯁꯨ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯞ ꯇꯞꯀ ꯄꯥꯏꯔꯛꯄ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯂꯝꯖꯤꯡꯕ ꯁꯨꯒꯠꯂꯒ ꯑꯌꯣ ꯀꯩ ꯅꯨꯄꯤꯅꯣꯅꯦ ꯅꯪꯕꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯇꯥꯟ ꯆꯥꯕ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯅꯪ ꯉꯥ ꯌꯣꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯣꯜꯂꯨꯔꯁꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯦꯡꯒꯣꯟꯗꯗꯤ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯆꯠꯂꯁꯤ ꯑꯩ ꯈꯥꯕ ꯀꯧꯔꯛꯀꯦ ꯀꯔꯤ ꯁꯒꯣꯜ ꯒꯥꯔꯤ ꯍꯥꯏꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯅ ꯑꯗꯣ ꯑꯩ ꯃꯣꯠꯂꯤꯁꯤꯗꯤ ꯏꯇꯨꯅ ꯃꯣꯠꯄꯕꯨ ꯀꯩꯒꯤꯅꯣ ꯃꯣꯠꯅꯤꯡ ꯃꯣꯠꯆꯁꯅꯨ ꯂꯥꯏꯖꯁꯨ ꯇꯣꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯕꯅ ꯊꯧꯔꯒ ꯑꯅꯤ ꯑꯗꯨ ꯇꯣꯡꯂꯝꯃꯤ ꯂꯥꯏꯖꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯌꯥ ꯈꯨꯅꯨꯡꯉꯥꯏꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯗꯣꯔꯤꯗ ꯈꯥꯕꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯅ ꯍꯦ ꯒꯥꯔꯤ ꯊꯧꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯆꯨꯝꯅ ꯊꯧꯋꯣ ꯈꯥꯕ ꯉꯛꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯕꯨ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯤꯡꯊꯣꯜ ꯌꯧꯔꯕ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯃꯧꯒ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯑꯩꯁꯦ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯅꯦ ꯑꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯂꯥꯏꯖꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯃꯥꯇꯣꯟ ꯕꯤꯅꯥꯒꯤ ꯑꯁꯥꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝꯖꯤꯡꯕꯕꯨꯗꯤ ꯃꯆꯥꯗ ꯃꯆꯥꯅꯤ ꯈꯜꯂꯗꯨꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯄꯨꯜꯂꯝꯃꯤ ꯑꯗꯨꯝꯅ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ